ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯤ ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝ ꯊꯤꯡꯉꯦꯜꯒꯤ ꯃꯌꯥꯝ ꯏꯁꯤ ꯖꯤꯝ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯖꯤꯝ ꯏꯁꯤ ꯖꯤꯝ ꯍꯥꯏꯔꯒ ꯈꯪꯅꯕ ꯃꯐꯝꯗꯨꯗꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯑꯣꯐꯤꯁꯇ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯡꯁꯤꯕ ꯑꯃ ꯂꯥꯛꯏ ꯃꯤꯁꯇꯔ ꯄꯣꯠꯁꯪꯕꯝ ꯕꯤꯅꯣꯗ ꯃꯩꯇꯩ ꯃꯥꯁꯦ ꯍꯟꯗꯛ ꯃꯌꯥꯝ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯕꯤꯗ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯔꯒ ꯊꯥꯏꯂꯦꯟꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯥꯏꯂꯦꯟꯒꯤ ꯁꯤ ꯔꯥꯆꯥ ꯇꯥꯎꯟꯗꯣ ꯑꯗꯨꯗ ꯆꯠꯂꯒ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯒꯗꯧꯔꯤꯕ ꯏꯅꯥꯎꯅꯦ ꯑꯗꯣ ꯃꯥꯁꯦ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯀꯣꯜ ꯂꯦꯇꯔ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯜ ꯂꯦꯇꯔꯁꯤꯕꯨꯗꯤ ꯐꯪꯉꯦ ꯁꯤꯗꯩꯁꯤꯗ ꯃꯤꯁꯇꯔ ꯄꯣꯠꯁꯪꯕꯝ ꯕꯤꯅꯣꯗ ꯃꯩꯇꯩ ꯅꯪ ꯂꯥꯛꯑꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯦꯟꯁ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯖꯨꯅꯤꯌꯔ ꯁ꯭ꯄꯣꯔꯠꯇ ꯍꯟꯗꯛꯀꯤ ꯃꯤꯁ ꯑꯦꯟ ꯃꯤꯁꯇꯔ ꯒꯦꯂꯦꯛꯁꯤ ꯆꯦꯝꯄꯤꯌꯟꯁꯤꯞ 2024ꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯆꯦꯗꯤ ꯊꯥꯔꯛꯑꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯃꯐꯝ ꯑꯁꯤꯗꯩꯁꯤꯗ ꯃꯤꯁꯇꯔ ꯑꯦꯟ ꯃꯤꯁ ꯒꯦꯂꯦꯛꯁꯤ 2024 ꯑꯩꯈꯣꯏꯒꯤ ꯊꯥꯏꯂꯦꯟꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯃꯥꯔꯆꯀꯤ ꯇꯥꯡ 2ꯗꯒꯤꯅ 3 ꯐꯥꯎ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯅꯤꯀꯣ ꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯕꯁꯦ ꯃꯥꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯈꯨꯠꯇ ꯁꯦꯜ ꯑꯝꯇ ꯂꯩꯇꯕ ꯑꯗꯨ ꯏꯃꯥ ꯕꯕꯥꯁꯨ ꯄꯩꯁꯥ ꯊꯣꯛꯇꯕ ꯑꯗꯨꯒ ꯏꯌꯥꯝꯕꯁꯤꯡ ꯏꯆꯦꯁꯤꯡꯁꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯟꯅꯕ ꯉꯝꯅꯕ ꯍꯣꯠꯅꯕꯅꯤꯅ ꯇꯁꯦꯡꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯕꯗꯒꯤ ꯍꯧꯖꯤꯛꯁꯦ ꯑꯦꯔꯥꯎꯟ 80,000 ꯃꯨꯛ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯅ ꯍꯥꯏ ꯑꯗꯣ ꯌꯨꯝꯒꯤ ꯐꯤꯕꯝ ꯆꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯄ ꯉꯝꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤꯅꯤ ꯕꯤꯅꯣꯗ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯁꯤꯀꯣ ꯕꯤꯅꯣꯗꯀꯤ ꯌꯨꯝꯁꯦ ꯀꯥꯏꯗꯒꯤꯅꯦꯕ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯍꯥꯟꯕꯗ ꯃꯣꯏꯗꯥꯡ ꯈꯨꯅꯧ ꯃꯌꯥ ꯂꯩꯀꯥꯏ ꯃꯣꯏꯗꯥꯡꯄꯣꯛ ꯈꯨꯅꯧ ꯃꯌꯥ ꯂꯩꯀꯥꯏꯗꯒꯤ ꯏꯃꯥ ꯕꯕꯥ ꯍꯧꯖꯤꯛ ꯀꯩꯀꯩ ꯊꯕꯛꯀꯗꯤ ꯇꯧꯏ ꯏꯃꯥ ꯕꯕꯥ ꯀꯜꯂꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯏꯃꯥ ꯕꯕꯥ ꯑꯗꯨꯝ ꯈꯔ ꯀꯜꯂꯤ ꯈꯔ ꯀꯜꯂꯤ ꯑꯗꯣ ꯏꯃꯥ ꯕꯕꯥꯗꯤ ꯀꯩ ꯊꯕꯛ ꯇꯧꯏ ꯑꯗꯨꯒ ꯕꯕꯥꯅ ꯏꯃꯥꯅ ꯗ꯭ꯔꯥꯏꯚꯔ ꯏꯃꯥꯅ ꯍꯥꯎꯁ ꯋꯥꯏꯐ ꯑꯗꯣ ꯏꯁꯥꯒꯤ ꯂꯥꯏꯟ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯇꯝꯕꯒꯤ ꯃꯐꯝꯁꯤꯗ ꯂꯥꯏꯟꯁꯤꯗ ꯀ꯭ꯂꯥꯁ ꯀꯌꯥꯐꯥꯎꯀꯗꯤ ꯇꯝꯍꯧꯔꯦ ꯕꯤꯅꯣꯗꯁꯦ ꯀ꯭ꯂꯥꯁ 10 ꯕꯨꯗꯪꯗꯤ ꯇꯝꯖꯧ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯇꯝꯍꯧꯕ 10 ꯄꯥꯁ ꯇꯧꯕꯒꯗꯤ ꯉꯝꯍꯧꯕ ꯀ꯭ꯂꯥꯁꯇꯤ ꯇꯧꯖꯧꯗꯦ 10 ꯊꯥꯝꯗꯥꯏ ꯄꯩꯁꯥ ꯂꯩꯇꯕꯗꯩ ꯇꯣꯛ ꯄꯩꯁꯥ ꯂꯥꯏꯔꯤꯛ ꯂꯩꯇꯕꯗ ꯁꯥꯟꯅꯔꯤꯁꯤꯁꯨ ꯍꯖꯤꯔꯥ ꯁꯨꯔ ꯁꯥꯟꯅꯩꯅꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯄꯥꯏꯗꯅ ꯁꯥꯟꯅꯔꯤꯕ ꯑꯣ ꯀꯩ ꯁꯥꯟꯅꯒꯦ ꯍꯥꯏꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯒꯦꯕ ꯍꯖꯤꯔꯥ ꯍꯥꯏꯁꯦ ꯆꯦꯛ ꯁꯨꯕ ꯈꯛꯇꯒꯤꯔꯥ ꯑꯇꯣꯞꯄ ꯀꯔꯝꯕ ꯄꯥꯏꯒꯦ ꯑꯗꯨꯝ ꯑꯩ ꯃꯤꯒꯤ ꯑꯗꯨꯝ ꯑꯐꯪ ꯊꯕꯛ ꯁꯨꯕ ꯍꯣꯏ ꯁꯨꯃꯥꯏꯅ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯋꯥꯐꯝꯗ ꯁꯦꯗꯨꯜ ꯑꯩꯒꯤ ꯏꯅꯥꯎꯁꯤ ꯋꯥ ꯉꯥꯡꯕꯁꯤ ꯏꯍꯩ ꯍꯩꯇꯕ ꯑꯗꯨꯏꯁꯨ ꯃꯌꯥꯝꯗ ꯃꯁꯛ ꯇꯥꯛꯑꯒ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯅꯤꯕ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤꯕꯅꯤꯅ ꯃꯌꯥꯝꯗ ꯃꯁꯛ ꯇꯥꯛꯇꯕꯗꯤ ꯌꯥꯗꯕꯅꯤ나 ꯚꯤꯗꯤꯑꯣꯁꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯣꯏꯅ ꯑꯣꯟꯊꯣꯛꯆꯔꯒ ꯃꯌꯥꯝꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤꯀꯣ ꯑꯗꯨꯒ ꯀꯌꯥꯅꯦꯕ ꯑꯩꯈꯣꯏꯒꯤ ꯕꯤꯅꯣꯗꯅ ꯉꯁꯥꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯄꯩꯁꯥ ꯀꯌꯥꯃꯨꯛ ꯄꯥꯔꯒꯗꯤ ꯊꯥꯏꯂꯦꯟꯒꯤ ꯀꯝꯄꯤꯇꯤꯁꯟꯁꯤ ꯌꯥꯎꯕ ꯉꯝꯗꯣꯔꯤꯕꯅꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯣꯖꯥꯅꯗꯤ 80,000 ꯂꯨꯝꯗꯤ ꯑꯦꯔꯦꯟꯖ ꯇꯧꯕꯗꯤ ꯍꯥꯏꯕꯤ ꯑꯗꯣ ꯈꯨꯠꯇꯗꯤ ꯍꯧꯖꯤꯛ ꯄꯩꯁꯥ ꯀꯌꯥ ꯂꯩ ꯈꯨꯠꯇ ꯏꯃꯥ ꯕꯕꯥ ꯍꯣꯏ ꯏꯌꯥꯝꯕ ꯄꯨꯟꯁꯤꯜꯂꯒꯗꯤ 30,000ꯗꯤ ꯂꯩ ꯑꯗꯣ ꯑꯌꯥꯝꯕ ꯁꯔꯨꯛꯅꯦꯕ ꯋꯥꯠꯂꯤꯁꯦ ꯍꯣꯏ ꯑꯌꯥꯝꯕ ꯁꯔꯨꯛꯇꯅꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯁꯨꯗ꯭ꯔꯒꯗꯤ ꯇꯁꯦꯡꯅ ꯆꯠꯇꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯀꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯁꯨꯗꯗꯤ ꯆꯠꯇꯧ ꯃꯥꯟꯗꯦ ꯑꯗꯣ ꯁꯤꯡꯖꯃꯩ 360ꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯔꯤꯁꯤ ꯀꯔꯝꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯄꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯗ ꯑꯝꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨꯅꯦ ꯈꯤꯇꯪꯗ ꯑꯣꯏꯁꯨ ꯀꯥꯟꯅꯒꯗ꯭ꯔꯅ ꯍꯣꯏ ꯃꯇꯦꯡ ꯈꯛꯇꯪ ꯑꯣꯏꯒꯗ꯭ꯔꯥꯅ ꯂꯥꯛꯄꯤꯕꯅꯦꯕ ꯑꯗꯣ ꯏꯁꯥꯒꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯐꯦꯠꯇꯪ ꯀꯩ ꯍꯥꯏꯅꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯅꯤꯅ ꯍꯛꯆꯥꯡ ꯐꯕꯒꯤ ꯊꯕꯛꯅꯤꯅ ꯍꯥꯏꯐꯦꯠꯇꯪ ꯐ꯭ꯂꯦꯛꯁ ꯇꯧꯕꯤꯌꯨꯅꯦ ꯃꯌꯥꯝꯗꯀꯣ ꯃꯁꯜꯁꯤꯡꯗꯣ ꯍꯥꯏꯐꯦꯠꯇꯪ ꯐ꯭ꯂꯦꯛꯁ ꯇꯧꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯄꯣꯁ ꯃꯈꯜ ꯇꯧꯔꯒ ꯑꯗꯣ ꯕꯤꯅꯣꯗ ꯍꯟꯗꯛꯀꯤ ꯏꯁꯥꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯖꯤꯀꯦꯜ ꯐꯤꯠꯅꯦꯁꯀꯤ ꯑꯣꯏꯕ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯗꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁꯣꯏꯗꯅ ꯃꯦꯗꯜ ꯑꯃ ꯐꯪꯉꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯂꯩꯌꯦ ꯑꯗꯣ ꯃꯌꯥꯝꯗꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗꯒꯗꯤ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯇꯦꯡ ꯑꯉꯝꯕ ꯄꯥꯡꯕꯤꯌꯨ ꯁꯣꯏꯗꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯏꯟꯗꯤꯌꯥꯒꯤꯗꯃꯛ ꯃꯤꯡꯆꯠ ꯄꯨꯔꯛꯀꯦ ꯍꯥꯏꯅ ꯃꯦꯁꯦꯖ ꯊꯝꯕꯤꯅꯤꯡꯕ꯭ꯔꯥ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯊꯝꯖꯩ ꯍꯥꯏꯐꯦꯠꯇꯪ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯍꯥꯏꯐꯦꯠꯇꯪ ꯁꯥꯟꯅꯔꯨꯁꯤꯅꯦ ꯁꯨꯝ ꯐ꯭ꯂꯦꯛꯁ ꯇꯧꯔꯒ ꯍꯛꯆꯥꯡꯒꯤ ꯋꯥꯔꯝ ꯑꯞ ꯇꯧꯕꯣꯏ ꯀꯔꯤ ꯑꯣꯏꯀꯣ ꯃꯌꯥꯝ ꯏꯅꯥꯎꯁꯦ ꯋꯥ ꯉꯥꯡꯕ ꯀꯌꯥꯗꯤ ꯍꯩꯖꯗꯕꯅꯤꯀꯣ ꯑꯗꯨꯏꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯕꯁꯤ ꯏꯅꯥꯎꯁꯤꯅ ꯋꯥ ꯉꯥꯡꯗ꯭ꯔꯒꯁꯨ ꯊꯃꯣꯏꯗꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯋꯥꯐꯝ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯇꯥꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯁꯤꯡꯖꯃꯩ 360 ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯅꯤꯡꯉꯤꯁꯦ ꯏꯅꯥꯎꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯃꯌꯥꯝꯒꯤ ꯊꯃꯣꯏ ꯄꯦꯟꯅꯕ ꯐꯣꯡꯗꯣꯔꯛꯄꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯐꯤꯜ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯏꯅꯥꯎ ꯅꯣꯡꯃꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯁꯦ ꯀꯔꯤ ꯂꯝꯗꯒꯗꯤ ꯁꯥꯟꯅꯩ ꯖꯤꯝ ꯑꯣꯏꯅ ꯀꯔꯤ ꯂꯝꯗ ꯁꯥꯟꯅꯩ ꯑꯗꯨꯒ ꯅꯣꯡꯃꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯄꯨꯡ ꯀꯌꯥꯒꯗꯤ ꯇꯧꯏ
ꯇꯣꯔꯅꯥꯃꯦꯟ ꯂꯩꯔꯒꯗꯤ ꯄꯨꯡ 4ꯃꯨꯛ ꯇꯧꯋꯦ ꯑꯗꯨꯒ ꯇꯣꯔꯅꯥꯃꯦꯟ ꯂꯩꯇ꯭ꯔꯒꯅ 2ꯃꯨꯛ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯀꯔꯤꯒꯨꯝꯕ ꯇꯣꯔꯅꯥꯃꯦꯟꯁꯦ ꯌꯥꯎꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯝ ꯀꯥꯟꯗꯒꯤ ꯇꯤꯀꯦꯠ ꯀꯛꯄ ꯈꯣꯠꯄ ꯇꯧꯔꯒ ꯗꯦꯠ ꯀꯌꯥꯒꯤ ꯇꯤꯀꯦꯠ ꯀꯛꯑꯒ ꯊꯥꯏꯂꯦꯟꯗ ꯀꯩ ꯅꯨꯃꯤꯠꯇ ꯌꯧꯕ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏ ꯗꯦꯠ 1ꯗ ꯆꯠꯂꯒ ꯍꯣꯏ ꯑꯣꯖꯥꯅ ꯍꯥꯏꯕꯗꯤ ꯗꯦꯠ 28 ꯅꯠꯇ꯭ꯔꯒ 1ꯗ ꯆꯠꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯌꯧꯕꯗꯤ ꯗꯦꯠ 2ꯗ ꯌꯧꯁꯦꯅ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯒꯗꯤ ꯕꯤꯅꯣꯗꯀꯤꯗꯃꯛꯇꯒꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯂꯩꯕꯒꯦ ꯑꯗꯨꯒ ꯀꯅꯥꯅꯒꯗꯤ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯒꯗꯤ ꯄꯤꯕꯤꯔꯛꯑꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯨꯟꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯍꯟꯈꯩꯁꯨ ꯈꯔ ꯃꯇꯦꯡ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯒꯗꯤ ꯍꯥꯏꯗꯤ ꯑꯣꯅꯔꯦꯕꯜ MLA ꯒꯤ ꯃꯅꯥꯛꯇ ꯆꯠꯄꯤꯔꯨꯔꯕ꯭ꯔꯥ ꯉꯁꯥꯏꯒꯤ ꯕꯤꯅꯣꯗ ꯍꯣꯏꯒꯤ MLA ꯁꯦ ꯀꯅꯥ ꯑꯣꯏꯕꯤꯗꯣꯏꯅꯣ ꯀꯩ ꯀꯦꯟꯗ꯭ꯔ ꯑꯣꯏꯗꯣꯏꯅꯣ ꯀꯣꯟꯊꯧꯖꯝ ꯀꯦꯟꯗ꯭ꯔꯒꯤ ꯁꯥꯔ ꯁꯥꯄꯝ ꯔꯟꯖꯟ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯁꯥꯔ ꯁꯥꯄꯝ ꯔꯟꯖꯟꯒꯤ ꯃꯅꯥꯛꯇꯗꯤ ꯆꯠꯄꯤꯔꯨꯔꯕ꯭ꯔꯥ ꯆꯠꯇ꯭ꯔꯤ ꯉꯁꯤ ꯅꯣꯡ ꯂꯩꯔꯗꯤ ꯆꯠꯀꯦ ꯑꯣꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯥꯔ ꯑꯣꯅꯔꯦꯕꯜ MLA ꯁꯦ ꯀꯔꯤꯒꯨꯝꯕ ꯎꯕꯤ ꯇꯥꯔꯒꯗꯤ ꯏꯅꯥꯎ ꯕꯤꯅꯣꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯈꯤꯇꯪ ꯊꯝꯕꯤꯌꯣ ꯑꯗꯨꯁꯨ ꯁꯥꯔꯅ ꯎꯕꯤꯕ ꯇꯥꯔꯗꯤ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯕꯤꯌꯣ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯃꯇꯦꯡꯁꯦ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯅꯠꯇ꯭ꯔꯥ ꯃꯦꯗꯜ ꯄꯨꯔꯛꯑꯒ ꯑꯗꯣ ꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯇꯣꯔꯅꯥꯃꯦꯟꯁꯦ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯀꯔꯝꯕ ꯇꯣꯔꯅꯥꯃꯦꯟ ꯌꯥꯎꯕꯒꯤ ꯄ꯭ꯂꯥꯟꯒꯗꯤ ꯂꯩꯔꯤꯒꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯀꯔꯝꯕ ꯉꯁꯥꯏꯒꯤ ꯃꯤꯁꯇꯔ ꯊꯣꯛꯄ ꯍꯥꯏꯁꯤꯗꯤ ꯃꯈꯜ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯣ ꯁꯤ ꯊꯣꯛꯑ ꯃꯇꯨꯡꯗ ꯃꯤꯁꯇꯔ ꯑꯦꯟ ꯃꯤꯁ ꯒꯦꯂꯦꯛꯁꯤ ꯑꯩꯅ ꯉꯝꯈꯩꯗꯤ ꯂꯣꯏꯊꯣꯛꯀꯦꯗꯤ ꯈꯜꯂꯤ ꯑꯗꯣ ꯇꯨꯡ ꯀꯣꯏꯅ ꯁꯤꯒꯤ ꯌꯣꯠ ꯁꯥꯟꯅꯕꯒꯤ ꯂꯥꯏꯟꯁꯤꯅ ꯃꯇꯧ ꯀꯔꯝ ꯆꯪꯉꯛꯈꯤꯕꯅꯣ ꯑꯗꯨꯁꯨ ꯈꯤꯇꯪ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤꯅꯦ ꯌꯣꯠ ꯁꯥꯟꯅꯕꯒꯤ ꯂꯥꯏꯟꯁꯦ ꯀꯃꯥꯏꯅ ꯍꯧꯈꯤꯕꯅꯣ ꯃꯤꯅ ꯄꯨꯁꯜꯂ ꯍꯧꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯥ ꯏꯇꯣꯝꯇ ꯌꯣꯠ ꯁꯥꯟꯅꯕ ꯏꯁꯥꯅ ꯄꯥꯝꯖꯅ ꯑꯗꯣ ꯁꯨꯝ ꯍꯥꯏꯗꯤ ꯍꯛꯀꯨꯝꯕ ꯑꯔꯅꯣꯟꯒꯨꯝꯕ ꯕꯣꯗꯤ ꯍꯤꯃꯦꯟꯒꯨꯝꯕ ꯎꯕꯗꯩ ꯁꯨꯝ ꯄꯥꯝꯕ ꯍꯛꯆꯥꯡ ꯐꯕ ꯄꯥꯝꯃꯤ ꯍꯣꯏ ꯑꯗꯣ ꯍꯤꯃꯦꯟꯒꯤ ꯇꯥꯏꯞꯇ ꯀꯩꯅꯣ ꯑꯝꯇꯪ ꯁ꯭ꯋꯥꯏꯗ ꯑꯔꯨꯝꯕ ꯑꯃꯅꯤꯗꯪ ꯊꯥꯡꯒꯠꯂꯒ ꯍꯛꯆꯥꯡꯁꯦ ꯑꯝꯇ ꯎꯠꯁꯤꯗꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯌꯥꯝ ꯀꯟꯅ ꯂꯨꯝꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯀꯔꯝꯕ ꯇꯧꯁꯤꯒꯦ ꯈꯟꯕꯤꯌꯨꯅꯦ ꯃꯦꯆꯤꯟꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯁꯤꯗꯀꯣ ꯌꯥꯝ ꯀꯟꯅ ꯂꯨꯝꯕꯁꯨ ꯊꯥꯡꯉꯛꯀꯅꯨꯀꯣ ꯐꯖꯔꯦ ꯑꯗꯣ ꯕꯤꯅꯣꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯔꯤꯂꯦꯛꯁ ꯇꯧꯕꯤꯔꯣ ꯕꯤꯅꯣꯗ ꯀꯩꯅꯣꯅꯦ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯕꯨ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗꯦꯗꯅ ꯗꯥꯏꯠꯀꯤꯁꯤꯗꯤ ꯕꯤꯅꯣꯗꯀꯤ ꯃꯔꯨꯑꯣꯏꯕ ꯗꯥꯏꯠꯁꯤ ꯀꯅꯥꯅꯒꯗꯤ ꯄꯨꯕꯤꯕꯒꯦ ꯄ꯭ꯔꯣꯇꯤꯟ ꯄꯥꯎꯗꯔꯒꯨꯝꯕ ꯑꯃ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯐꯣꯏ ꯁꯪꯒꯣꯝ ꯌꯦꯔꯨꯝ ꯃꯌꯥꯝ ꯑꯃ ꯇꯧꯗ꯭ꯔꯒꯗꯤ ꯍꯛꯆꯥꯡꯁꯤ ꯐꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯗꯥꯏꯠꯀꯤ ꯁꯄꯣꯔꯠꯁꯤ ꯀꯅꯥꯅꯒꯗꯤ ꯁꯄꯣꯔꯠ ꯇꯧꯕꯤ ꯌꯨꯝꯒꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩ ꯏꯁꯥꯅꯁꯨ ꯊꯕꯛ ꯁꯨꯔꯒꯁꯨ ꯂꯩꯖꯕ ꯌꯥꯎꯋꯤ ꯑꯗꯨꯒ ꯏꯃꯥ ꯕꯕꯥꯅꯁꯨ ꯂꯩꯕꯤꯕ ꯏꯃꯥ ꯕꯕꯥꯗꯤ ꯍꯧꯖꯤꯛꯁꯦ ꯍꯣꯏ ꯏꯃꯥꯁꯨ ꯊꯕꯛ ꯇꯧꯗꯦ ꯍꯥꯎꯁ ꯋꯥꯏꯐꯅꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯦꯀꯣ ꯍꯥꯏꯗꯤ ꯕꯕꯥꯅ ꯈꯔ ꯍꯥꯞ ꯑꯩꯅ ꯈꯔ ꯍꯥꯞ ꯕꯕꯥ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕ ꯆꯠꯂꯨꯕꯗꯨꯅ ꯗ꯭ꯔꯥꯏꯚꯔꯁꯦ ꯀꯔꯝꯕ ꯒꯥꯔꯤꯒꯗꯤ ꯊꯧꯒꯦ ꯕꯕꯥꯁꯤꯕꯣ ꯃꯤꯅ ꯍꯥꯏꯔꯛꯄ ꯑꯗꯨꯝ ꯇꯧ ꯑꯦꯅꯤ ꯒꯥꯔꯤꯁꯦ ꯑꯗꯣ ꯌꯨꯝꯒꯤ ꯐꯤꯕꯝꯁꯤꯗꯤ ꯀꯃꯥꯏ ꯇꯧꯔꯒ ꯂꯩꯔꯤ ꯍꯧꯖꯤꯛꯁꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯑꯋꯥꯕ ꯑꯗꯨꯝ ꯑꯣꯏꯕ꯭ꯔꯥ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯑꯋꯥꯕ ꯑꯗꯨꯝ ꯑꯣꯏ ꯆꯔꯥ ꯍꯦꯟꯕ ꯅꯨꯃꯤꯠꯀꯗꯤ ꯌꯥꯎꯕ꯭ꯔꯣ ꯅꯣꯡ ꯐꯥꯗꯣꯛ ꯆꯔꯥ ꯍꯦꯟꯕꯗꯤ ꯌꯥꯝ ꯌꯥꯎꯔꯦ ꯀꯃꯥꯏ ꯌꯥꯎꯔꯤꯕ ꯆꯔꯥ ꯍꯦꯟꯕꯁꯦ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯗꯤ ꯊꯣꯡꯗꯅ ꯏꯁꯤꯡ ꯊꯛꯑꯒ ꯑꯗꯨꯝ ꯇꯣꯛꯄ ꯀꯔꯝ ꯀꯥꯟꯗ ꯑꯗꯨꯅ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯏꯃꯥ ꯕꯕꯥꯁꯨ ꯑꯗꯨꯝ ꯀꯩꯝ ꯆꯥꯗ꯭ꯔꯦ ꯊꯣꯡꯗꯕꯅꯤꯅ ꯆꯥꯗꯦ ꯑꯗꯨꯗꯤ ꯍꯛꯆꯥꯡ ꯉꯁꯥꯏꯒꯤ ꯌꯣꯠ ꯁꯥꯟꯅꯕ ꯐꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯁꯤꯗ ꯍꯛꯆꯥꯡꯗ ꯉꯁꯥꯏꯒꯤ ꯆꯔꯥ ꯍꯦꯜꯂꯛꯄ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯣ ꯏꯁꯥꯗ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯐꯥꯎꯈꯤꯕ ꯃꯤꯀꯨꯞꯇꯣ ꯃꯌꯥꯝꯗꯁꯨ ꯈꯤꯇꯪ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯇꯁꯦꯡꯅ ꯐꯪꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯒ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯐꯪꯉꯒꯗꯤ ꯍꯥꯏꯗꯅꯕꯨꯗꯤ ꯇꯧꯖꯔꯤ ꯑꯗꯨꯑꯣꯏꯁꯨ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯑꯝꯇꯪ ꯂꯤꯕꯤꯌꯨꯅꯦ ꯆꯔꯥ ꯍꯦꯜꯂꯤꯁꯦ ꯆꯦꯡ ꯂꯧꯕ ꯉꯝꯍꯧꯗꯕꯒꯤ ꯃꯇꯥꯡꯗꯔ ꯅꯠꯇ꯭ꯔꯒꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯦꯜ ꯑꯝꯇ ꯄꯥꯏꯗꯕ ꯃꯤꯀꯨꯞ ꯑꯣꯏꯈꯤꯕ꯭ꯔꯥ ꯁꯦꯟꯁꯨ ꯂꯩꯇꯕ ꯃꯇꯥꯡ ꯑꯗꯨꯒ ꯃꯤꯅꯁꯨ ꯄꯤꯕꯤꯔꯛꯇꯕ ꯉꯁꯥꯏꯒꯤ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯖꯤꯔꯥ ꯄꯤꯕꯤꯔꯛꯇꯕꯗꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯅꯣꯗꯅ ꯉꯁꯥꯏꯒꯤ ꯍꯖꯤꯔꯥ ꯆꯠꯄ ꯌꯨꯝꯗꯣ ꯆꯦꯛ ꯁꯥꯕꯕꯨ ꯑꯣꯏꯔꯁꯨ ꯆꯦꯛ ꯁꯨꯕꯕꯨ ꯑꯣꯏꯔꯁꯨ ꯌꯨꯝ ꯁꯥꯕꯕꯨ ꯑꯣꯏꯔꯁꯨ ꯑꯦꯅꯤ ꯊꯕꯛ ꯆꯠꯂꯨꯕ ꯃꯇꯝꯗꯨꯗ ꯁꯦꯟ ꯈꯔ ꯐꯪꯅꯤꯅ ꯆꯠꯂꯨꯔꯒ ꯄꯤꯔꯛꯇꯕ ꯅꯨꯃꯤꯠꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯄꯤꯔꯛꯇꯕꯁꯨ ꯌꯥꯝ ꯌꯥꯎꯋꯤ
ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯃꯥ ꯕꯕꯥꯅꯒ ꯄꯩꯁꯥꯒ ꯉꯥꯏ ꯂꯩꯔꯕ ꯃꯤꯀꯨꯞ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ ꯀꯥꯎꯉꯝꯗꯕ ꯃꯤꯀꯨꯞ ꯄꯤ ꯇꯥꯔ ꯈꯥꯡꯈꯤꯕ ꯃꯤꯀꯨꯞꯀꯗꯤ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯌꯥꯎꯋꯦ ꯀꯔꯝ ꯀꯔꯝꯕ ꯃꯤꯀꯨꯞꯁꯤꯡ ꯂꯩꯈꯤ ꯃꯌꯥꯝꯗ ꯁꯨꯝ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯤꯌꯨꯅꯦ ꯈꯤꯇꯪ ꯅꯤꯡꯁꯤꯡꯕ ꯃꯤꯀꯨꯞꯁꯤꯡꯗꯣ ꯋꯥꯔꯤ ꯑꯣꯏꯅ ꯈꯤꯇꯪ ꯂꯤꯕꯤꯌꯨ ꯈꯟꯅꯕꯁꯨ ꯌꯥꯝ ꯌꯥꯎꯈꯤ ꯊꯕꯛ ꯁꯨꯕꯒꯤ ꯄꯩꯁꯥ ꯍꯥꯠꯀꯦ ꯇꯧꯕꯗꯨꯁꯨ ꯍꯥꯏꯗꯤ ꯀꯩꯅꯣ ꯄꯩꯁꯥꯗꯣ ꯄꯤꯔꯛꯇꯕꯅꯤꯅ ꯊꯧꯅꯕ ꯍꯣꯠꯅꯕꯗ ꯏꯃꯨꯡ ꯃꯅꯨꯡꯗꯨꯒꯤ ꯃꯄꯨꯗꯨꯒ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯋꯦ ꯈꯟꯅ ꯆꯩꯅꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯌꯥꯝꯅ ꯏꯆꯦ ꯃꯌꯥꯝ ꯏꯕꯥꯏ ꯃꯌꯥꯝꯅ ꯈꯔ ꯈꯥꯏꯒꯠꯅꯔꯒ ꯂꯨꯄꯥ 30,000-30,000ꯃꯨꯛꯇꯤ ꯂꯩꯔꯦ ꯍꯥꯏꯔꯦ ꯑꯋꯥꯠꯄ ꯁꯦꯟꯐꯝꯁꯤꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦꯅꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯅ ꯈꯔ ꯂꯨꯄꯥ 50-50 ꯈꯔ ꯍꯥꯞꯄꯤꯔꯛꯑꯒꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯕꯤꯅꯣꯗꯀꯤ ꯃꯕꯥꯏꯒꯤ ꯑꯦꯀꯥꯎꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯍꯥꯞꯆꯔꯤꯁꯦ ꯑꯦꯀꯥꯎꯟꯁꯤꯗ ꯑꯉꯝꯕ ꯈꯔ ꯑꯩꯈꯣꯏ ꯏꯕꯥꯏꯒꯤ ꯑꯦꯀꯥꯎꯟ ꯑꯣꯏꯗꯣꯏꯅꯤ ꯏꯕꯥꯏꯒꯤ ꯑꯦꯀꯥꯎꯟꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣꯗꯣ ꯑꯝꯇꯪ ꯖꯤꯄꯦ ID ꯅꯝꯕꯔꯗꯣ ꯑꯩ ꯑꯝꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯩ ꯑꯝꯇꯪ ꯄꯥꯊꯣꯛꯆꯒꯦ ꯖꯤꯄꯦ IDꯁꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦꯀꯣ 93 ꯃꯌꯥꯝ ꯑꯩꯈꯣꯏꯅꯁꯨ ꯀꯦꯞꯁꯟꯗ ꯏꯖꯕꯅꯤꯀꯣ 9366576654ꯁꯦ ꯑꯩꯒꯤ ꯏꯅꯥꯎꯁꯤꯒꯤ ꯃꯕꯥꯏꯒꯤ ꯖꯤꯄꯦ ꯅꯝꯕꯔꯅꯤ ꯑꯗꯨꯒ ꯃꯕꯥꯏꯒꯤ ꯖꯤꯄꯦ ꯅꯝꯕꯔꯁꯤꯒꯤ ꯃꯕꯥꯏꯁꯤꯒꯤ ꯃꯃꯤꯡꯁꯤ ꯄꯦꯕꯝ ꯗꯦꯕꯤꯠ ꯍꯥꯏꯅ ꯀꯧꯏꯀꯣ ꯑꯗꯨꯒ ꯏꯆꯦꯗꯨꯒꯤ ꯃꯤꯡꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯂꯛꯁꯤꯌꯥ ꯏꯆꯦ ꯂꯛꯁꯤꯌꯥꯒꯤ ꯑꯩꯈꯣꯏ ꯍꯁꯕꯦꯟ ꯍꯥꯏꯇꯥꯔꯦ ꯏꯕꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯏꯕꯥꯏꯁꯤꯒꯤ ꯖꯤꯄꯦꯁꯦ ꯍꯥꯞꯆꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯉꯝꯕ ꯍꯥꯞꯆꯒꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯕꯣꯗꯤꯁꯦ ꯑꯝꯇꯪ ꯁꯣ ꯑꯝꯇꯪ ꯎꯠꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯝꯇꯪ ꯎꯠꯁꯤꯅꯦ ꯈꯔ ꯇꯞꯅ ꯇꯧꯔꯒꯀꯣ ꯁꯣ ꯃꯇꯦꯛ ꯑꯝꯇꯪꯒ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯏꯅꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯒꯗ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯇꯥꯅꯤ ꯇꯥꯔꯣꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯑꯩ ꯏꯅꯥꯎꯁꯦ ꯃꯌꯥꯝ ꯂꯩꯇ ꯂꯩꯇꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯗꯥꯏꯠꯁꯦ ꯂꯩꯇ ꯂꯩꯇꯅ ꯁꯦꯝꯖꯔꯛꯄꯅꯤ ꯆꯔꯥ ꯍꯦꯟꯕ ꯃꯤꯀꯨꯞꯁꯨ ꯀꯌా ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯦꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯈꯛꯇꯅꯦ ꯑꯩꯈꯣꯏꯅ ꯈꯪꯖꯔꯤꯁꯤ ꯉꯁꯤ ꯈꯛꯇ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄꯅꯤ ꯈꯨꯗꯛꯇ ꯑꯩꯈꯣꯏꯅ ꯁꯤꯡꯖꯃꯩ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯀꯩꯅꯣ ꯑꯋꯥꯠ ꯑꯄꯥꯗ ꯇꯥꯟꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯨꯕꯗ ꯃꯌꯥꯝ ꯈꯨꯗꯛꯇ ꯆꯦꯟꯕꯤꯔꯛꯄꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯤꯒꯤꯁꯨ ꯁꯦꯕꯥ ꯇꯧꯔꯒꯁꯨ ꯂꯩꯖꯕꯅꯤꯅ ꯃꯌꯥꯝ ꯁꯤꯡꯖꯃꯩ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯅꯥꯎ ꯕꯤꯅꯣꯗꯁꯤꯒꯤ ꯈꯇꯪꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯈꯟꯕꯒꯤ ꯈꯇꯪ ꯑꯗꯨꯒꯤ ꯊꯥꯖꯕ ꯂꯩꯖꯕꯗꯒꯤ ꯉꯁꯤ ꯂꯥꯏꯚ ꯑꯁꯤ ꯊꯥꯖꯔꯛꯄꯅꯤ ꯃꯌꯥꯝꯅꯁꯨ ꯀꯦꯞꯁꯟ ꯑꯁꯦ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯄꯥꯕꯤꯔꯒ ꯑꯩꯈꯣꯏ ꯖꯤꯄꯦ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯕꯅꯤ ꯖꯤꯄꯦ ꯅꯝꯕꯔꯁꯤꯗ ꯑꯩ ꯏꯅꯥꯎꯁꯤꯒꯤ ꯃꯕꯥꯏꯒꯤ ꯅꯝꯕꯔꯅꯤꯀꯣ ꯑꯗꯨꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯍꯌꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯁꯤꯒꯤ ꯂꯤꯁꯇꯨꯃꯁꯨ ꯑꯩꯈꯣꯏ ꯏꯕꯥꯏꯗꯨꯒ ꯄꯥꯎ ꯐꯥꯎꯅꯖꯔꯒ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯃꯤꯃꯥꯡ ꯊꯣꯛꯅ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ 50ꯗ ꯑꯣꯏꯔꯁꯨ ꯄꯥꯡꯕꯤꯔꯛꯄ ꯑꯣꯏꯇꯥꯔꯁꯨ ꯆꯥꯝꯗꯪ ꯑꯣꯏꯅ ꯄꯥꯡꯕꯤꯔꯛꯄ ꯑꯣꯏꯇꯥꯔꯁꯨ ꯁꯣꯏꯗꯅ ꯁꯤꯌꯔ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯀꯩꯅꯣꯒꯨꯝꯕ ꯕꯤꯂꯤ ꯊꯦꯛꯄꯒꯤꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯣ ꯍꯥꯏꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯑꯝꯇ ꯇꯧꯔꯒ ꯕꯤꯂꯤꯗꯣ ꯑꯝꯇꯪ ꯌꯦꯡꯍꯟꯁꯤꯗꯅ ꯀꯔꯝ ꯅꯥꯀꯟ ꯇꯧꯁꯤꯒꯦ ꯏꯅꯥꯎꯁꯦ ꯋꯥ ꯉꯥꯡꯕꯒꯗꯤ ꯑꯩꯗꯤ ꯍꯩꯖꯗꯦ ꯑꯗꯨꯏꯁꯨ ꯃꯌꯥꯝꯅ ꯁꯣꯏꯗꯣꯛ ꯁꯣꯏꯖꯤꯟ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨꯀꯣ ꯃꯁꯥꯁꯦ ꯑꯗꯨꯝ ꯌꯥꯝ ꯊꯤꯅ ꯐꯤꯖꯤꯀꯦꯜꯂꯤ ꯐꯤꯠ ꯌꯥꯝ ꯑꯣꯏ ꯌꯥꯝ ꯄ꯭ꯔꯣꯃꯤꯖꯤꯡ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡꯅꯤ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯌꯥꯎꯒꯗꯧꯔꯤꯕꯅꯤꯀꯣ ꯃꯦꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 2ꯒ 3ꯒꯒꯤ ꯃꯔꯛꯇ ꯊꯥꯏꯂꯦꯟꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯚꯦꯟꯠ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯅꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯑꯣꯐꯤꯁꯇ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯁꯣꯏꯗꯅ ꯈꯖꯤꯛ ꯐꯪ ꯇꯥꯔꯒꯗꯤ ꯑꯋꯥꯕꯁꯤꯡꯁꯤꯒꯤ ꯄꯥꯎꯗꯝꯁꯦ ꯇꯝꯂꯒ ꯃꯌꯥꯝꯅ ꯖꯤꯄꯦ ꯅꯝꯕꯔꯁꯤꯗ ꯑꯉꯝꯕ ꯈꯔ ꯍꯥꯞꯄꯤꯔꯛ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯃꯌꯥꯝ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯚꯦꯟꯠꯁꯤꯗ ꯑꯩꯈꯣই ꯁꯔꯨꯛ ꯌꯥꯕ ꯐꯪꯂꯒ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯃꯤꯡꯆꯠ ꯈꯛꯇ ꯄꯨꯔꯛꯄ ꯈꯛꯇ ꯅꯠꯇꯕꯤꯗ ꯏꯟꯗꯤꯌꯥꯒꯤꯁꯨ ꯃꯤꯡꯆꯠ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯤꯀꯣ ꯑꯗꯣ ꯏꯅꯥꯎꯒꯤ ꯑꯗꯨꯝ ꯄ꯭ꯔꯣꯇꯤꯟꯒꯁꯦ ꯑꯗꯨꯝ ꯊꯛꯇ꯭ꯔꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯥꯏꯗꯤ ꯌꯨꯝꯗ ꯐꯪꯕ ꯑꯩꯈꯣꯏ ꯌꯦꯔꯨꯝꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯂꯐꯣꯏꯒꯨꯝꯕ ꯑꯗꯨ ꯈꯛꯅ ꯑꯗꯨꯝ ꯏꯁꯥꯒꯤ ꯑꯣꯏꯕ ꯗꯥꯏꯠꯁꯦ ꯑꯗꯨꯝ ꯑꯣꯏꯕ꯭ꯔꯥ ꯄ꯭ꯔꯣꯇꯤꯟ ꯄꯥꯎꯗꯔꯒꯁꯦ ꯂꯩꯔꯒ ꯊꯛꯄꯒꯤ ꯉꯝꯕꯒꯤ ꯊꯛꯄ ꯌꯥꯎꯋꯦ ꯀꯩꯅ ꯂꯩꯕ ꯇꯥꯟꯖꯥ ꯐꯪꯗ꯭ꯔꯀꯥꯟꯗꯗꯤ ꯌꯦꯔꯨꯝ ꯒꯖꯔ ꯊꯕꯤ ꯑꯗꯨꯝ ꯁꯂꯥꯛ ꯆꯥꯏ ꯌꯦꯔꯨꯝꯁꯤꯁꯨ ꯑꯗꯨꯝ ꯐꯥꯝꯒꯤꯗꯣ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯨꯝꯂꯛꯀꯤ ꯈꯔ ꯌꯦꯔꯨꯝꯗꯤ ꯑꯐꯪꯕ ꯑꯗꯨꯝ ꯗꯨꯀꯥꯟꯒꯤ ꯕ꯭ꯂꯣꯛꯀꯤ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯑꯣ ꯃꯃꯨꯠꯀꯁꯤ ꯆꯥꯕ ꯌꯥꯗꯦ ꯀꯥꯏꯅ ꯇꯧꯏꯀꯣ ꯃꯃꯨꯠꯀꯁꯦ ꯑꯗꯨꯝ ꯍꯨꯟꯗꯣꯛꯄ꯭ꯔꯥ ꯕꯤꯅꯣꯗꯀꯤꯗꯤ ꯇꯣꯔꯅꯥꯃꯦꯟ ꯃꯌꯥꯗꯗꯤ ꯆꯥꯗꯦ ꯑꯗꯨꯒ ꯅꯠꯇꯕꯗꯤ ꯑꯗꯨꯝ ꯆꯥꯏ ꯑꯗꯣ ꯍꯣꯏ ꯕꯤꯅꯣꯗꯅ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝ ꯇꯁꯦꯡꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯋꯥ ꯌꯥꯝ ꯉꯥꯡꯕ ꯍꯩꯕ ꯃꯌꯥꯝ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯐꯖꯅ ꯄꯤꯕ ꯉꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯨꯃꯛ ꯂꯤꯕ ꯉꯝꯕ ꯐꯤꯂꯝ ꯑꯣꯏꯇꯥꯔꯒꯗꯤ ꯇꯁꯦꯡꯅ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯍꯦꯟꯅ ꯆꯤꯡꯁꯤꯟꯕꯤꯕ ꯉꯝꯃꯝꯕꯁꯨ ꯌꯥꯏ ꯑꯣꯏꯕ ꯌꯥꯏ ꯑꯗꯣ ꯕꯤꯅꯣꯗꯅ ꯋꯥ ꯉꯥꯡꯕ ꯀꯥ ꯍꯦꯟꯅ ꯍꯩꯖꯗꯕꯅꯤꯅ ꯇꯁꯦꯡꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯕꯁꯤ ꯕꯤꯅꯣꯗꯀꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯄꯥꯎꯈꯣꯡ ꯇꯥꯕꯤꯌꯨ
binod ki thamoi degi chalak liba pakhong si mayam phongbiu binod ki thamoi na hai madodi singmetri sin na mayam su katang thamjage binod ki thamoi na thamjari ba wasi mayam angam ba mateng pangbiu mateng pangbirak liba duna ima leba ki damakta mingchat purak na bokhana matamda mayam achauwa thodang lobiu mahaki mai kai degi su best level lo khona ga ima leba ki damakta mingchat purak pangam jage haibasini Thailand da bangthok ka doriba koi handaki Thailand ki mayam contest ki maming se hekta kawi men's bodybuilding junior short tani mahana thokadori base aduga Mr and Miss Galaxy 2024 haina mingtholi tournament sigi maming se aduga mahakna category yawadori base na men's bodybuilding junior short tani mahakna yawadori se binosi hadak chahi kya suri no ai chahi kunni thokak sui daga kunni thoi khak su baneba ado mayam da sum ka hana thamjage naw binosi class 10 dikara ga class 10 tharam dai sida ngasagi sel lai tabana maram oraga exam tha khide haibagi nungai taba pau sima suni khoi na ngasi ta ba phangjari se adana mahana pamna changjarak liba sana khotnabagi line sida pamna changjarak panina mayam da request tawjaning ba se sana khotnabagi line sida inminarasi matamduda mahakna laik tamingai matamduda singmei 60 ga pau phawna hodaba dagi ta seng nama pekha thaningaga su thaba ngam gidawai mekup to khoina khangja hodram nina khoina su thoidokpa mateng pangma ngam khide ngasi di mahakna laik tamba to khitaraga su sana khotnabagi line sida thawa yauna changjarak labanina sana khotnabagi line sida inminarasi haibasini mayam da message thamjaningi se duga chatnabagi honar khama tamda 80000 mathok tai mayam gi oina di la amale sing kun kun thaga di dum khara hena chauna haraga dumai di taunai haido inau sigi oina di laijadabanina oja guru oi vi baduna so yam drabada nangi di lising marfu bawding tawro lei bacha ba khotpa ma loina isana puthok chaga doinina haibasini ado ai naw da hanjangi se mamang da khoi manipur gi ba state level gi oiba sagi body building championships khar zum saru ya biramani haina khale international tournament ta try tawre sinadi karam ba state level gi oiba tournament sing yawbi khi bage aduga karam ba khogi sagi winning performance pb khi bage haibaduni ko katang thambi yode matang ai ahamada gym sanaba horum daida sal supplement le chabra oja amana Mr India thuona habile ai saru ya jore adu matung dai gym je kan sanaba hogerake karam chahi da oiga doino sanaba hoba 2019 da 19 da sanaba kha horo ada state level gi oiba mana kai phang ke balai bage asinida ai silver medal karam ba gida natural gi okay natural gi da natural haibasida bu acham manga ka sa ga to khaina ka dina ta ahen ba natural hai aduna tra cham ba ado nga sai ahen ba artificial report na do kem to roi doine ba ado sum sana khona ba matam sida sum kanna lepta na hona jarak pa imale ba ki damakta mingchat amung tang da di pura age haina khanjar ka mikop sida maram makta ningba kai ba mayam tho ngani hai tare ko karam ningba kai ba sing oi nga sai supplement gi matang da oibra na tagana chatning ba mafam am chatning aga chatpa ngam ki da gi matang na oi gibra hojiki oiba na ta hogi ba punsi da karam ba mikop nungai gi da mikop kari ningsing min ba ya ba lai awaba mikup hai tare senthum da kitang ngai gi senthum nungai ta bas lawa inau atopa exercise sama ung tausla karam tausiga thai in khachira si khal lum dau di male lum khara lok thok se weight yang lum dau male muji practice tawring ada so ga so mo nungai te ba lum ga da lum ni khudong charoi da boi ta atopa mathel ama dum tause siwin tausa sum light oina sum mayam khoi warm up oina ko mayam da sum demo ot poina mayam masagi ni ai naw se wangang ba se khara haijade duna mayam na dum khangbiyu imaleba ki mikcha su purak pasu oisanu ko boni sing thiam na thambiri ba madi chenau mayam thambiri ba taseng nai gi naw se wangang ba haijade ha besi madi mayam na khangbire aduga taseng na imaleba ki damak ta mingchat purak ning ba adugum ba sanaroi ama taseng na thamoi seng na koi thokjarak ba sanaroi amani ha besi masu asigi mayam khoi na cham cham na lojab interview asida khoi na ubo phangjai tawa phangjai yare tumba chabadi kamai tawri hojikan preparation se bino tumba se pung kya tumma ga hogot padi pung kya hogali tum bana pung ni pa ne tum ya hogot pana pung manga da handak se so ubro kana sa bino sa ai Mr Kanglei pa hai ha thong ne da ai tat gari ne takai ai Mr Kanglei pa thok phang de kana da gari na ta ira ba takai ai bai ta thom ga takai ba thoma ta khai ba ado karai da thomino ai kok te thoma ga gari pa du le
ꯒꯥꯔꯤ ꯊꯣꯡꯕ ꯀꯣꯛꯈ꯭ꯔꯛꯄ ꯑꯗꯨꯗꯩ ꯈꯣꯡ ꯇꯛꯈꯥꯏꯕ ꯑꯗꯩ ꯀꯩꯅꯣ ꯇꯧꯈꯤꯕ ꯈꯣꯡꯗꯨꯗꯤ ꯀꯌꯥꯝ ꯀꯟꯅ ꯁꯣꯛꯏꯅꯣ ꯑꯇꯩ ꯈꯣꯡ ꯂꯣꯏ ꯄꯨꯔꯥ ꯔꯤꯀꯣꯚꯔ ꯇꯧꯔꯕ ꯁꯦꯒꯥꯏꯒꯤ ꯈꯣꯡ ꯍꯧꯖꯤꯛ ꯔꯤꯀꯣꯚꯔꯗꯤ ꯐꯖꯅ ꯇꯧꯔꯕ꯭ꯔꯥꯕ ꯍꯧꯖꯤꯛ ꯈꯛ ꯍꯥꯏꯐꯦꯠ ꯁꯨꯝ ꯌꯦꯡꯍꯟꯕ ꯌꯥꯕ꯭ꯔꯥ ꯁꯣꯛꯏꯕ ꯃꯐꯝꯗꯣ ꯁꯨꯃꯥꯏꯅ ꯇꯧꯈꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯣꯡꯗꯣꯟꯗ ꯌꯥꯜꯂ ꯂꯩꯕꯅꯦꯕ ꯑꯦ ꯁꯨꯃꯥꯏꯅ ꯁꯦꯒꯥꯏ ꯈꯣꯡꯗꯣꯟꯗ ꯌꯥꯜꯂ ꯂꯩꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯣꯏꯗꯤ ꯑꯣꯏꯁꯜꯂꯦ ꯑꯗꯣ ꯍꯥꯟꯅꯒꯤ ꯁ꯭ꯇꯔꯦꯡꯇꯣ ꯑꯗꯨꯝ ꯐꯪꯉꯕ꯭ꯔꯥ ꯍꯥꯟꯅ ꯁ꯭ꯇꯔꯦꯡ ꯐꯖꯅ ꯔꯤꯀꯣꯚꯔ ꯇꯧꯔꯕ꯭ꯔꯥ ꯍꯥꯟꯅ ꯁꯤꯅꯤꯗ ꯁ꯭ꯇꯔꯦꯡ ꯈꯛ ꯂꯥꯛꯑꯦ ꯈꯔ ꯂꯥꯛꯑꯦꯕ ꯑꯗ ꯁꯣꯛꯈꯤꯕ ꯑꯣꯏꯇꯥꯔꯁꯨ ꯅꯤꯡꯍꯟꯅꯕ ꯐꯥꯎꯗ꯭ꯔꯦꯕ ꯅꯠꯇ꯭ꯔꯅꯦ ꯅꯤꯡꯍꯟꯅꯕꯗꯤ ꯐꯥꯎꯗ꯭ꯔꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯗ ꯆꯠꯀꯗꯧꯔꯤꯕ ꯇꯣꯔꯅꯥꯃꯦꯟꯁꯤꯗ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯁꯨ ꯂꯩꯔꯦ ꯃꯌꯥꯝꯅ ꯈꯔ ꯂꯨꯄꯥ 50, 100, 100, 200, 1,000 ꯀꯥꯞꯄꯤꯔꯛꯄ ꯑꯗꯨꯝ ꯌꯥꯎꯕꯤꯔꯝꯃꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯖꯤꯄꯦ ꯅꯝꯕꯔꯁꯤꯗꯤ ꯑꯩꯈꯣꯏꯗ ꯂꯩꯇ꯭ꯔꯕꯅꯤ나 ꯈꯪꯖꯗ꯭ꯔꯦ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯂꯤꯕ ꯑꯩꯈꯣꯏꯁꯤ ꯁꯦꯟꯐꯝꯁꯤꯡꯁꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯊꯤꯗꯅ ꯕꯤꯅꯣꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯗ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯑꯝꯇꯪ ꯃꯦꯁꯦꯖ ꯑꯝꯇꯪ ꯄꯤꯕꯤꯔꯛꯑꯣꯅꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯗꯁꯨ ꯊꯦꯡꯛ ꯌꯨ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯑꯩ ꯃꯇꯦꯡ ꯄꯥꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦꯆꯟꯁꯤꯡ ꯀꯀꯥꯁꯤꯡ ꯑꯩ ꯕꯕꯥꯁꯤꯡ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯑꯣꯏꯇꯥꯔꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯎꯔꯤꯁꯤꯗꯤ ꯅꯥꯎꯕ ꯁꯣꯔꯥꯏꯁꯝꯁꯤꯅ ꯍꯥꯏꯔꯤꯁꯤ ꯅꯥꯎꯕ ꯁꯣꯔꯥꯏꯁꯝ ꯈꯪꯕ꯭ꯔꯥ ꯅꯪ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞꯅꯦꯀꯣ ꯑꯗꯣ ꯈꯣꯡ ꯇꯠꯈꯤꯕ ꯈꯣꯡ ꯁꯣꯛꯄꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯏꯌꯦ ꯈꯣꯡ ꯁꯣꯛꯄ ꯈꯣꯠꯄꯁꯦ ꯃꯤꯉꯣꯟꯗꯒ ꯀꯌꯥ ꯎꯠꯄ ꯈꯣꯠꯄ ꯇꯧꯗꯕ꯭ꯔꯣ ꯅꯪꯁꯦ ꯃꯤꯅ ꯈꯪꯗꯦ ꯍꯥꯏꯁꯦ ꯇꯧꯗꯦ ꯑꯗꯨꯝ ꯏꯁꯥ ꯏꯇꯣꯝꯇ ꯑꯗꯨꯝ ꯐꯨꯟꯖꯟꯖꯔ ꯊꯝꯖꯕꯅꯦꯕ ꯑꯩ ꯑꯗꯨꯝ ꯐꯨꯟꯖꯜꯂ ꯑꯩ ꯄꯨꯔꯥ ꯑꯉꯥꯎꯕ ꯄꯨꯔꯥ ꯄꯥꯡꯈꯠ ꯐꯅ ꯍꯣꯠꯅꯕꯗ ꯑꯩ ꯑꯉꯥꯎꯕ ꯄꯨꯔꯥ ꯄꯥꯡꯈꯠ ꯑꯣꯏ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯨꯝꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯥ ꯕꯕꯥꯗꯣ ꯂꯥꯟ ꯃꯅꯨꯡꯅꯤꯅ ꯑꯗꯨꯝ ꯑꯋꯥꯠ ꯑꯄꯥꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯨꯝ ꯆꯔꯥ ꯍꯦꯟꯕꯁꯦ ꯍꯟꯗꯛꯀꯤ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯆꯔꯥ ꯍꯦꯟꯕꯁꯦ ꯌꯥꯎꯈꯤꯕ꯭ꯔꯣ ꯂꯥꯟ ꯍꯧꯔꯛꯑ ꯃꯇꯨꯡꯗ ꯆꯔꯥ ꯍꯦꯟꯕꯗꯤ ꯈꯤꯇꯪꯗꯤ ꯐꯔꯦ ꯂꯥꯟ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯍꯦꯟꯕꯗꯤ ꯌꯥꯎꯈ꯭ꯔꯦ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯉꯁꯥꯏꯒꯤꯗꯣ ꯑꯗꯣ ꯆꯔꯥ ꯍꯦꯟꯕꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦꯀꯣ ꯑꯩꯒꯤ ꯏꯅꯥꯎꯅꯁꯨ ꯉꯁꯥꯏꯒꯤ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯕ ꯆꯠꯄꯤꯕꯗꯣ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤ ꯀꯥꯗ꯭ꯔꯤꯀꯣ ꯀꯥꯗ꯭ꯔꯤ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯕ ꯆꯠꯄ ꯃꯇꯝꯗ ꯑꯃꯁꯨ ꯈꯪꯖꯍꯧꯒꯦ ꯅꯣꯡꯃꯗ ꯑꯌꯨꯛꯇꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯐꯥꯎ ꯁꯨꯔꯝꯒꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯍꯜꯂꯛꯄꯗ ꯂꯨꯄꯥ ꯀꯌꯥꯒꯗꯤ ꯁꯥꯕꯤꯒꯦ ꯃꯣꯏꯅ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤꯅ ꯃꯤꯒꯤ ꯒꯥꯔꯤꯗ ꯕꯣꯔꯣꯒꯤ ꯒꯥꯔꯤ ꯆꯠꯄꯅꯤꯅ ꯂꯨꯄꯥ 50 ꯀꯛꯏ 150 ꯈꯛ ꯐꯪꯉꯤ 150 ꯅꯣꯡꯃꯗ ꯍꯛꯆꯥꯡꯗꯤ ꯄꯨꯡꯇꯦꯛ ꯇꯦꯛꯑ ꯂꯥꯛꯑꯝꯗꯣꯏꯅꯦ ꯍꯛꯆꯥꯡꯗꯤ ꯈꯦꯠꯇꯦ ꯑꯗꯨꯁꯨ ꯆꯥꯗꯕꯤ ꯆꯠꯄ ꯌꯥꯎꯋꯤ ꯅꯪꯗꯕꯅ ꯄꯨꯡ 7ꯗ ꯆꯠꯂꯒ 6ꯗ ꯍꯜꯂꯛꯄ ꯌꯥꯎꯋꯤ 8ꯗꯁꯨ ꯍꯜꯂꯛꯄꯁꯨ ꯑꯗꯣ ꯑꯇ ꯅꯩ ꯌꯥꯕꯩ ꯅꯩꯔꯒ ꯂꯨꯄꯥ 150 ꯈꯛꯅꯦꯕ ꯄꯤꯗꯣꯏꯁꯦ 150 ꯈꯛꯇꯅꯤ ꯑꯗꯣ 150ꯗꯨꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯁꯄ꯭ꯂꯤꯃꯦꯟ ꯂꯩꯕꯁꯨ ꯀꯣꯟꯅꯔꯣꯏ ꯏꯁꯥꯁꯨ ꯄꯨꯡ ꯊꯤꯠꯂꯅꯤ ꯑꯗꯨꯒ ꯁꯥꯟꯅꯕꯁꯨ ꯑꯃꯨꯛ ꯉꯝꯃꯝꯃꯔꯣꯏ ꯉꯁꯥꯏꯒꯤ ꯁꯥꯟꯅꯕꯁꯤꯒ ꯌꯣꯠ ꯁꯥꯟꯅꯕꯁꯤꯒ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯊꯕꯛ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯖꯨꯒꯥꯂꯤ ꯑꯣꯏꯕ ꯆꯠꯄꯁꯤꯒ ꯑꯅꯤꯁꯦ ꯀꯃꯥꯏꯅ ꯕꯦꯂꯦꯟꯁ ꯇꯧꯅꯕ ꯍꯣꯠꯅꯕꯤꯕꯒꯦ ꯖꯨꯒꯥꯂꯤ ꯑꯣꯏꯕ ꯆꯠ ꯇꯥꯔꯒꯁꯨ ꯌꯣꯠ ꯑꯗꯨꯝ ꯂꯦꯞꯇꯅ ꯁꯥꯟꯅꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯣꯠꯅꯕꯒꯤ ꯆꯥꯡꯁꯦ ꯏꯔꯨꯖꯔꯝꯗ ꯇꯥꯏꯃꯤꯡꯗ ꯊꯕꯛ ꯍꯜꯂꯛꯑꯒ ꯄꯨꯁꯑꯞꯀꯨꯝꯕ ꯇꯧꯋꯤ ꯑꯗꯣ ꯖꯨꯒꯥꯂꯤ ꯆꯠ ꯇꯥꯔꯗꯤ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯦꯕ ꯌꯥꯝ ꯍꯦꯚꯤ ꯑꯣꯏꯅ ꯁꯥꯟꯅꯕ ꯍꯦꯚꯤ ꯑꯣꯏꯅ ꯁꯥꯟꯅꯕꯗꯤ ꯉꯝꯗꯦ ꯑꯗꯨꯝ ꯈꯤꯇꯪꯗꯁꯨ ꯍꯥꯏꯗꯤ ꯍꯟꯗꯅ ꯈꯣꯠꯇꯅ ꯄꯨꯁꯑꯞ ꯑꯗꯨꯝ ꯇꯧ ꯑꯗꯣ ꯅꯪꯒꯤ ꯕꯣꯁ ꯍꯥꯏꯇꯥꯔꯦꯅꯦ ꯅꯪꯒꯤ ꯃꯦꯅꯦꯖꯔꯁꯦ ꯁꯤꯅꯗꯤ ꯀꯔꯤ ꯑꯦꯗꯚꯥꯏꯁꯀꯗꯤ ꯄꯤ ꯅꯉꯣꯟꯗ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯅꯅꯕ ꯀꯔꯝꯕ ꯃꯑꯣꯡꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧ ꯍꯥꯏ ꯖꯨꯒꯥꯂꯤ ꯆꯠꯄꯗꯣ ꯃꯇꯝ ꯈꯔ ꯂꯦꯞꯄꯣ ꯈꯣꯠꯂꯣ ꯍꯥꯏꯔꯛꯄꯒꯗꯤ ꯂꯩꯕ꯭ꯔꯥ ꯖꯨꯒꯥꯂꯤ ꯆꯠꯄ ꯂꯦꯞꯄꯣ ꯅꯪ ꯁꯤꯅꯗꯤ ꯑꯣꯏꯔꯣ ꯅꯪ ꯃꯥꯏ ꯄꯥꯛꯅꯉꯥꯏꯒ ꯆꯥꯡ ꯅꯥꯏꯅ ꯁꯥꯟꯅꯕ ꯑꯗꯨꯝ ꯂꯥꯛꯑꯣ ꯑꯗꯨꯝ ꯑꯣꯖꯥꯅ ꯑꯗꯨꯝ ꯍꯥꯏꯕꯤ ꯆꯥꯡ ꯅꯥꯏꯅ ꯁꯥꯟꯅꯕ ꯂꯥꯛꯑꯣ ꯍꯥꯏꯗꯤ ꯁꯥꯟꯅꯕꯒꯤ ꯂꯝꯁꯤꯗ ꯏꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯉꯁꯥꯏ ꯖꯨꯒꯥꯂꯤꯗꯣ ꯁꯨꯝ ꯑꯣꯏ ꯂꯩꯔꯕꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯪ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯅꯪ ꯑꯗꯨꯅ ꯁꯥꯟꯅꯕꯗ ꯃꯥꯏ ꯄꯥꯛꯅꯤꯡꯉꯥꯏ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯂꯥꯛꯑꯣ ꯅꯪ ꯂꯨꯄꯥ 100-150ꯗꯨꯅ ꯀꯩꯁꯨ ꯑꯣꯏꯔꯣꯏꯅ ꯑꯣꯖꯥꯅ ꯑꯗꯨꯝ ꯍꯥꯏꯕꯤ ꯑꯗꯣ ꯑꯩꯒꯤ ꯏꯅꯥꯎ ꯕꯤꯅꯣꯗꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃ ꯂꯩ ꯉꯁꯥꯏꯁꯨ ꯏꯆꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯕꯤꯅꯣꯗꯁꯦ ꯈꯔ ꯏꯀꯥꯏ ꯊꯤꯒꯠꯂꯦ ꯍꯥꯏ ꯅꯠꯇ꯭ꯔꯥꯅꯦ ꯁ꯭ꯇꯦꯖꯇ ꯍꯌꯦꯡ ꯁꯨꯝ ꯐꯥꯒꯤꯅꯤꯀꯣ ꯁ꯭ꯇꯦꯖꯇ ꯍꯌꯦꯡ ꯈꯪꯒꯥꯎ ꯃꯆꯥ ꯁꯦꯠꯂ ꯊꯣꯛꯂꯛꯀꯗꯣꯏꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯗ ꯏꯀꯥꯏꯅ ꯌꯥꯄꯣꯠꯇꯦ ꯍꯥꯏꯕ ꯑꯗꯣ ꯏꯀꯥꯏꯕꯒꯤ ꯊꯕꯛꯁꯦ ꯁ꯭ꯇꯦꯖꯇ ꯀꯥꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅꯤ ꯈꯛꯇꯅꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅꯕꯨꯗꯤ ꯀꯦꯃꯦꯔꯥꯗ ꯌꯦꯡꯉꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅꯤ ꯈꯛꯇꯅꯤ ꯈꯜꯂꯒ ꯉꯁꯥꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯎꯠꯂꯤꯅꯦꯕ ꯇꯁꯦꯡꯅ ꯈꯜꯂꯨꯔꯒꯗꯤ ꯅꯪꯁꯦ ꯃꯥꯏꯁꯦ ꯅꯣꯡꯈꯠꯇꯅ ꯁꯨꯃꯥꯏꯅ ꯂꯨꯛꯊꯔ ꯑꯗꯨꯝ ꯂꯩꯈꯤꯗꯣꯏꯅꯦ ꯏꯀꯥꯏꯒꯟꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯏꯀꯥꯏꯒꯜꯂꯤꯁꯤꯕꯣ ꯏꯃꯥ ꯕꯕꯥꯅꯒ ꯅꯪ ꯏꯀꯥꯏꯒꯅꯨ ꯀꯥꯏꯒ ꯍꯥꯏꯕꯗ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯏꯀꯥꯏꯒꯟꯕꯒꯤ ꯋꯥꯔꯤꯁꯦ ꯈꯛꯇꯪ ꯂꯤꯕꯤꯌꯨꯅꯦ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯩ ꯏꯁꯥꯒꯤ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯔꯦ
ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯛꯀꯗꯣꯏꯁꯦ ꯃꯌꯥꯝꯒꯤ ꯃꯤꯃꯥꯡꯗ ꯊꯣꯛꯑꯒ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯔꯛꯀꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯃꯨꯛ ꯊꯠꯂꯛꯀꯗꯣꯏꯅꯤ ꯑꯃ ꯃꯌꯥꯝ ꯂꯥꯎꯁꯜꯂꯛꯄ ꯃꯇꯝꯗ ꯃꯤ ꯃꯥꯏꯁꯦ ꯊꯥꯡꯗꯣꯛꯑꯒ ꯃꯨꯛ ꯊꯦꯛꯀꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯅꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯉꯁꯥꯏꯒꯤ ꯍꯣꯏ ꯃꯁꯥꯒꯤ ꯑꯣꯏꯅ ꯏꯀꯥꯏꯒꯟꯕ ꯑꯣꯏꯇꯥꯔꯒꯁꯨ ꯏꯀꯥꯏꯕꯤꯒꯅꯨ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯅꯣ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯟꯕꯗꯕꯨ ꯏꯀꯥꯏꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯃꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯟꯒꯗꯕꯩ ꯅꯠꯇꯦꯗꯅ ꯑꯗꯨꯅꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯏꯅꯥꯎꯗ ꯁꯤꯟꯁꯤꯌꯔ ꯑꯣꯏꯕ ꯑꯦꯗꯚꯥꯏꯁ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯃ ꯑꯣꯏꯅꯀꯣ ꯃꯌꯥꯝ ꯃꯥꯡ ꯊꯣꯛꯂꯛꯄꯅꯤꯅ ꯌꯥꯝꯅ ꯕꯣꯜꯂꯤ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯗꯣꯡ 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 ꯉꯥꯡꯕ ꯗꯣꯡ 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 ꯇꯧꯕ ꯋꯥ ꯉꯥꯡꯅꯤꯡꯉꯒꯁꯨ ꯗꯣꯡ ꯗꯣꯡ ꯉꯥꯡꯊꯣꯛꯄ ꯐ꯭ꯂꯦꯛꯁ ꯇꯧꯅꯤꯡꯉꯒꯁꯨ ꯍꯦꯛꯇ ꯃꯨꯛ ꯊꯦꯠꯄꯤ ꯅꯠꯇ꯭ꯔꯅꯦ ꯑꯅꯣꯟꯅ ꯇꯧꯔꯤꯕ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤꯅ ꯍꯦꯛꯇ ꯃꯥꯏꯁꯦ ꯑꯃꯔꯣꯝꯗ ꯃꯥꯏ ꯊꯥꯡꯗꯣꯛꯑꯒ ꯃꯨꯛ ꯊꯦꯠꯂꯛꯀꯗꯕꯅꯤꯅ ꯏꯀꯥꯏ ꯂꯩꯔꯒꯗꯤ ꯄꯔꯐꯣꯔꯃꯦꯟꯁꯇ ꯅꯉꯣꯟꯗ ꯁꯣꯟꯊꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯁꯨ ꯃꯃꯥꯡꯗ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯖꯕ ꯃꯇꯝꯗ ꯄꯔꯐꯣꯔꯃꯦꯟꯁꯇ ꯃꯣꯏ ꯉꯁꯥꯏ ꯀ꯭ꯔꯦꯗꯤꯠ ꯁ꯭ꯀꯣꯔꯁꯨ ꯄꯤꯕꯅꯦꯕ ꯅꯪꯅ ꯀꯃꯥꯏꯅ ꯄ꯭ꯔꯖꯦꯟ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯁꯦ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄ꯭ꯔꯖꯦꯟ ꯇꯧꯔꯛꯄ꯭ꯔꯥ ꯃꯨꯛ ꯊꯦꯛꯑ ꯄ꯭ꯔꯖꯦꯟ ꯇꯧꯔꯛꯄ꯭ꯔꯥ ꯍꯦꯛꯇ ꯀꯟꯐꯤꯗꯦꯟꯁ ꯑꯃꯒ ꯂꯣꯏꯅꯅ ꯄ꯭ꯔꯖꯦꯟ ꯇꯧꯔꯛꯄ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯔꯀꯤꯡꯁꯨ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯊꯛꯇ ꯃꯁꯜ ꯃꯁꯤꯡ ꯑꯃꯨꯛ ꯊꯤꯔꯛꯀꯗꯣꯏꯅꯤꯀꯣ ꯇꯧꯔꯤꯁꯦ ꯑꯗꯩ ꯄꯔꯐꯣꯔꯃꯦꯟꯁꯁꯤꯗꯁꯨ ꯗꯤꯄꯦꯟ ꯇꯧꯕꯅꯤꯅ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯂꯛꯄ ꯃꯇꯝꯗ ꯏꯀꯥꯏꯕꯒꯤ ꯊꯤꯕꯒꯤ ꯃꯑꯣꯡꯗꯣ ꯇꯧ ꯇꯥꯔꯦ ꯅꯪꯒꯤ ꯅꯦꯒꯦꯇꯤꯞ ꯄꯣꯏꯟ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯅꯦꯒꯦꯇꯤꯞꯇꯣ ꯑꯣꯏꯗꯅꯕ ꯏꯀꯥꯏꯗꯅꯕꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯤꯃ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯪꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯑꯝꯇꯪ ꯇꯥꯟꯅꯔꯣꯕ ꯑꯣꯖꯥ ꯑꯩ ꯈꯔꯗꯤ ꯏꯀꯥꯏꯒꯜꯂꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯔꯦꯕ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯈꯔ ꯏꯀꯥꯏꯒꯟꯕꯅꯦ ꯍꯥꯏꯗꯅ ꯑꯗꯨ ꯏꯀꯥꯏꯒꯟꯕ ꯅꯪꯒꯤ ꯗ꯭ꯔꯣꯕꯦꯛ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏꯑꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁ꯭ꯇ꯭ꯔꯣꯡ ꯄꯣꯏꯟꯠ ꯑꯝꯇꯪ ꯑꯣꯟꯊꯣꯛꯄꯤꯔꯛꯑꯣ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯣ ꯏꯅꯥꯎꯅꯁꯨ ꯉꯁꯤ ꯁꯤꯡꯖꯃꯩ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯔꯦ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯑꯉꯝ ꯄꯥꯡꯕꯤꯔꯦ ꯃꯈꯥ ꯇꯥꯅꯁꯨ ꯄꯥꯡꯕ ꯑꯣꯏꯕꯤꯌꯨ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤ ꯏꯅꯥꯎꯒꯨꯝꯂꯕ ꯋꯥ ꯉꯥꯡꯕꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯩꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯍꯥꯛꯅ ꯃꯁꯥꯅ ꯁꯨꯝ ꯄꯥꯝꯅ ꯁꯦꯝꯖꯕ ꯃꯁꯥꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜꯗ ꯁꯦꯝꯖꯕ ꯃꯁꯥꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯤꯡꯆꯠ ꯄꯨꯔꯛꯀꯦ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯅꯥꯎ ꯕꯤꯅꯣꯗꯀꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠ ꯆꯦꯠ ꯂꯥꯎꯅ ꯂꯦꯞꯄꯒ ꯂꯩꯖꯔꯤꯕ ꯋꯥꯐꯝꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯁꯦꯡꯅ ꯋꯥꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯈꯛꯇꯒꯤ ꯅꯠꯇꯕꯤꯗ ꯑꯋꯥꯕ ꯃꯌꯥꯝꯁꯤꯅ ꯇꯨꯡ ꯑꯣꯏꯅ ꯊꯅꯝꯃꯒ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯂꯥꯏꯟꯁꯤꯁꯨ ꯆꯠꯀꯅꯤ ꯖꯨꯒꯥꯂꯤ ꯊꯕꯛꯁꯨ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞꯇ ꯉꯁꯤꯗꯤ ꯁꯤꯡꯖꯃꯩ ꯊ꯭ꯔꯤꯁꯤꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯔꯤꯕꯁꯤ ꯉꯁꯥꯏꯒꯤ ꯀꯃꯤꯠꯃꯦꯟꯗꯨꯅꯅꯤ ꯑꯩ ꯌꯣꯠ ꯁꯥꯟꯅꯔꯒ ꯃꯌꯥꯝꯒꯤ ꯃꯤꯡꯆꯠꯁꯤ ꯄꯨꯔꯛꯀꯅꯤ ꯏꯃꯨꯡꯁꯨ ꯄꯨꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤꯗꯅꯤ ꯃꯌꯥꯝꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯤꯕ ꯖꯤꯄꯦ ꯅꯝꯕꯔꯁꯤ ꯃꯍꯥꯛꯀꯤꯗꯤ ꯍꯦꯛ ꯃꯣꯕꯥꯏꯜꯒꯤ ꯅꯝꯕꯔꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯉꯝ ꯄꯥꯡꯕꯤꯔꯛꯄ ꯁꯦꯟꯐꯝꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏꯅ ꯁꯤꯡꯖꯃꯩ ꯊ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯁꯤꯌꯔ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯏꯕꯥꯏꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯄꯥꯎ ꯄꯤꯖꯈꯤꯕ ꯂꯩꯔꯦ ꯂꯤꯁ ꯑꯩꯈꯣꯏꯅ ꯑꯞꯗꯦꯠ ꯑꯃ ꯇꯧꯅꯅꯕꯒꯤꯗꯃꯛ ꯀꯝꯄ꯭ꯌꯨꯇꯔ ꯅꯝꯕ ꯍꯩꯕ ꯃꯤꯑꯣꯏ ꯑꯃꯗ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯒ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯅꯕꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗꯨꯃꯁꯨ ꯑꯩꯈꯣꯏꯅ ꯄꯤꯅꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯁꯤꯗ ꯑꯃꯨꯛꯇꯪꯒ ꯏꯜꯂꯨꯁꯤꯅꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯁꯨ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯏꯀꯥꯏꯕ ꯌꯥꯗꯦꯅ ꯍꯥꯏꯔꯛꯏꯀꯣ ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯏꯀꯥꯏꯕ ꯌꯥꯗꯦ ꯏꯀꯥꯏꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯠꯇ꯭ꯔꯥ ꯁꯦ ꯌꯦꯁ ꯋꯥꯟ ꯃꯌꯥꯝ ꯑꯗꯨꯝ ꯑꯩ ꯏꯅꯥꯎꯁꯦ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯜꯂꯤꯀꯣ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯕ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯗꯦꯇꯔꯃꯤꯅꯦꯁꯟ ꯑꯃ ꯃꯥꯏ ꯄꯥꯛꯇ ꯌꯥꯗꯦ ꯍꯥꯏꯅ ꯏꯜꯂꯛꯄ ꯑꯃ ꯌꯥꯎꯔꯤ ꯈꯔ ꯏꯀꯥꯏ ꯊꯤꯒꯠꯂꯒꯁꯨ ꯁꯣꯏꯗꯅ ꯁꯤꯒꯤ ꯏꯀꯥꯏ ꯊꯤꯒꯟꯕꯁꯤꯅ ꯉꯁꯥꯏꯒꯤ ꯋꯤꯛ ꯄꯣꯏꯟꯠꯁꯤꯗꯒꯤ ꯁ꯭ꯇ꯭ꯔꯣꯡ ꯄꯣꯏꯟꯠ ꯑꯃ ꯑꯣꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯃꯤꯡꯆꯠ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯁꯤ ꯊꯝꯖꯔꯤꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯒꯤ ꯏꯅꯥꯎ ꯃꯤꯁꯇꯔ ꯄꯣꯠꯁꯪꯕꯝ ꯕꯤꯅꯣꯗ ꯃꯩꯇꯩ ꯃꯌꯥꯝꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯕꯁꯤ ꯃꯈꯜ ꯃꯊꯦꯜꯅꯤ ꯌꯣꯠ ꯁꯥꯟꯅꯔꯒ ꯃꯌꯥꯝ ꯃꯥꯡꯗ ꯐ꯭ꯂꯦꯛꯁ ꯇꯧꯔꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤꯁꯨ ꯋꯥꯟ ꯑꯣꯐ ꯗ ꯂꯥꯟ ꯊꯦꯡꯅꯕ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯅꯥꯎꯁꯤꯒꯤ ꯃꯪꯂꯥꯟ ꯑꯣꯏꯖꯔꯤꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯂꯦꯠꯐꯣꯝꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇꯔ ꯑꯦꯟ ꯃꯤꯁ ꯒꯦꯂꯦꯛꯁꯤ 2024 ꯍꯧꯖꯤꯛꯀꯤ ꯁꯤꯔꯥꯆꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯥꯏꯂꯦꯟꯒꯤ ꯁꯤꯔꯥꯆꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯚꯦꯟꯠ ꯑꯁꯤꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯣꯏꯕꯤꯗꯨꯅ ꯍꯥꯞꯆꯔꯤꯕ ꯖꯤꯄꯦ ꯅꯝꯕꯔꯁꯤꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯣꯏꯗꯅ ꯏꯅꯥꯎꯁꯤꯡꯁꯤꯁꯨ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛꯇ ꯃꯤꯡꯆꯠ ꯄꯨꯕꯤꯔꯛꯀꯦ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯊꯝꯕꯤꯕꯅꯤꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯑꯗꯣꯝꯅ ꯄꯥꯡꯕ ꯉꯝꯕꯤꯔꯒꯁꯨ ꯄꯥꯡꯕ ꯉꯝꯕꯤꯗ꯭ꯔꯒꯁꯨ ꯁꯣꯏꯗꯅ ꯁꯤꯌꯔ ꯑꯃꯇꯪ ꯇꯧꯕꯤꯔꯝꯂꯒ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯌꯦꯡꯕꯤꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯅꯥꯎꯁꯤꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯁꯣꯏꯗꯅ ꯆꯥꯎꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯖꯔꯤ ꯃꯌꯥꯝꯅꯁꯨ ꯑꯝꯇꯪ ꯈꯨꯔꯨꯝꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯒ ꯏꯃꯥ ꯂꯩꯕꯥꯛꯅꯁꯨ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ ꯑꯝꯇꯪ ꯂꯥꯎꯃꯤꯟꯅꯔꯒ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯇꯦꯟꯁꯟꯃꯤꯟꯅꯔꯁꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯑꯝꯇꯪ ꯍꯥꯏꯔꯣ ꯑꯗꯨꯒ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏ ꯂꯣꯏꯁꯜꯂꯣ ꯌꯥꯔꯦ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯗꯨꯅꯦ ꯑꯩ ꯏꯅꯥꯎꯁꯦ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯗꯨꯗ ꯁꯣꯏꯗꯣꯛ ꯁꯣꯏꯖꯤꯟ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯑꯗꯣ ꯇꯁꯦꯡꯅꯃꯛ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯃꯌꯥꯝ ꯏꯅꯥꯎꯁꯤꯅ ꯃꯌꯥꯝ ꯁꯤꯡꯖꯃꯩ ꯊ꯭ꯔꯤꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯈꯔ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯗ ꯂꯥꯛꯄꯤꯔꯤꯕꯅꯤ ꯊꯥꯖꯕꯁꯤ ꯃꯥꯡꯍꯜꯂꯣꯏꯁꯤ ꯃꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯊꯧꯅꯥ ꯍꯥꯞꯁꯤ ꯂꯨꯄꯥ 10ꯗ ꯑꯣꯏꯔꯁꯨ 5ꯗ ꯑꯣꯏꯔꯁꯨ 50ꯗ ꯑꯣꯏꯔꯁꯨ 100ꯗ ꯑꯣꯏꯔꯁꯨ ꯍꯥꯞꯄꯤꯔꯒ ꯏꯅꯥꯎꯁꯤꯅ ꯊꯥꯏꯂꯦꯟꯗ ꯃꯄꯨꯡ ꯐꯥꯅ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯆꯥꯅ ꯌꯧꯔꯕ ꯃꯇꯨꯡꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯃꯤꯡꯆꯠ ꯁꯣꯏꯗꯅ ꯄꯨꯔꯛꯅꯕ ꯋꯤꯁꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯃꯁꯨ ꯁꯣꯏꯗꯅ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕ ꯂꯣꯏꯅ ꯂꯥꯏꯚ ꯑꯁꯤ ꯃꯇꯥꯡꯁꯤ ꯇꯦꯟꯁꯤꯟꯖꯒꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ